नखोई अकाउंट हौजी इकुई कुईदना 100 crore अदु चंगलगनी हाइरकपदा महाकी फोन दा मेसेज लाक्लमी 100 crore चंगकपगी मधु उवदा यामना थाजदरदुना पाखटपदगी फोन अदु मखादा ताखिरमी असुमना महाकी अकाउंट पैसा चंगलकपदगी मागे अकाउंट हांगलिबा बैंक अदुदसु नोटिफिकेशन लाखिरमी 100 crore चंगलकपगी मधु उवदा बैंक की स्टाफ अदु ngaktuna अखोगी बैंक की अकाउंट होल्डर अमदा 100 crore जमा तौरकले हाइदुना पाखतना हाइरकलमी मसिदगी अतोप स्टाफ सिंग असिनसु अमुरक्ता 100 crore जमा तौरकपा हाइबसी यामना थाजदे अदुना मैनेजर दसु रिपोर्ट अमुक्ता तौरुसु हाइरकपदगी नुपा अदु मैनेजर की मनाक्ता मैनेजर बु कौरदुना हौजी हौजी अखोगी बैंक ता 100 crore जमा तौरकले हाइदुना लाउदुना चेनखिरमी असोमदसु जेसिना माकी फोन अदु अमुक लौखत्तुना थाजदरदुना येंगलुबा मतमदा 100 crore चंगकपगी मेसेज अदु उबा फंगलमी असोमदसु अमुक मैनेजर अदुना थाजदरदुना अदुक याम्बा पैसादुदी करमना कनाना जमा तौरकदुइनो हाइरुबदा स्टाफ अदुना आइना हाइरिबचे थाजबियु अकाउंट अदु आइना हैंडल तौबनी थाजद्रगना अमुक्ता चेक तौबियु हाइरकलमी मसिदगी मैनेजर नसु चेक तौरुबा मतमदा हाइरिबा अकाउंट अदुदा जमा तौरकपा अदु थेंगनखिरमी मसिदगी मैनेजर ना मखोइगी बैंक की सीनियर मैनेजर अमदी सीईओ दा कॉल तौदुना रिपोर्ट तौखिरमी मसिदगी बैंक अदुगी सीईओ मसामक याउना मीटिंग तौदुना खन्ना नैनबा कया तौरबा मतुंगदा अखोइगी बैंक ता जमा तौरकलबनिना अतोप बैंक ता चटखिदनबा महाकपु फजना वीआईपी की ट्रीटमेंट पीबियु हाइरकपदगी मैनेजर अमदी स्टाफ अनिदु जेसीबु उनबा लाखिरमी मतम असिदा स्टाफ असिना खंजरमी महाकी 100 crore असी अखोइगी बैंक ता लेंदना लैबा तारगदी था अमदा अई कमीशन सी 10 लाख हेना लाखलगनी खंदुना गाड़ी अदुबु खरे यांगना थौननबा लौरकलमी असोमदना जेसी अदु महाकी अकाउंट दा 100 crore चंगकपगी हराउरदुना एलेंदा खु कुल्लदुना ngasi हाइबा नुमित असिदगी बोसपु अईगी ईश्वरनी खंजबत नतना नहाकना हाइबा खुदिंगमक अई लोइने यागनी हाइदुना खुरमदुना हाइजरकपदा एलेना पैसा अदु मफम साना फजन सिजनव मदुदगी हेनबा लकी बॉक्स कया अमसु फंगरखिगदी मदुदी यामना पिकपा गिफ्ट अमने हाइरकपदा नुपा अदुनसु लकी बॉक्स असी अइसु पामी अइसु लैबा यागद्रा हंगलुबदा एलेना मियोई खुदिंगमंगना लैबदी याई अदुबो मियोई अमना लकी अहुमदगीदी हेनबा यादी हाइरकपदगी महाकी अपाम्बा लकी बॉक्स अमा खंदुना एलेंदा मसी लौबा पामी हाइरुबदा पेमेंट तौरो हाइरकलमी मसिदगी नुपा मचा अदुनसु पेमेंट तौखिरमी मसिदगी महाकी लेमहौवा पैसा अचोइबदुसु हलक्खिरमी महाकना मागी लकी बॉक्स अदुबो मखादा थमदुना करीबु यौरंगदबनो हराउना येंगदुना लैरिङैदा जेसीना ngaibada waraduna khara thuna hango haiduna laurubada nupa aduna ngaktang ngaiba yadrabra masi aigi lucky box ni hairaduna sauna khumlaklabe masidagi nupa macha aduna lucky box adubu hangdoktuna yengluba matamda VIP gi 16 crore piba Rolls Royce ki कार की ऑर्डर पेपर अमा यौरम खिरमी मधु उरुबदा नुपा मचा अदुना थाजरद्रदुना एलेंदा मसीबो असेंब्रा हंगलुबदा एलेनसु अचुंबनी हाइरकलमी मसिदगी वादु ताबदा नुपा मचा अदु हराव मनख्रदुना लाउरदुना पाबुंगनदी आइगी दमकता गरी मचा अमा लयु हाइदुना लिसिंग तरा खक पिरकपनी अदुबु रोज लोय ओइना फावरे हाइरदुना यामना हरावना लाउदुना लैरिङैदा एलेना ऑर्डर पेपर अदुदा स्कैनर कोड यावबनी मधु स्कैन तौदुना नाकी एड्रेस अदु अप्रूव तौख्रो पुंखाय अमगी मतुंगदा नाकी गाड़ी अदु लाक्लगनी हाइरकपदा नुपा मचा अदुना स्कैन तौदुना माकी एड्रेस अदु अप्रूव तौखिरमी मसिदगी जेसीना बोस हाइना कौरदुना
ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯥꯏꯅꯤꯡ ꯕꯣꯛꯁ ꯑꯁꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯑꯣꯠ ꯅꯩꯕꯤꯈꯤꯕ ꯁꯪꯍꯥꯏ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯩꯗꯧꯔꯛꯄꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯇꯤ ꯕꯦꯡꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯦꯗꯥꯝ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯃꯤꯡ ꯊꯣꯃꯥꯁ ꯀꯧꯖꯩ ꯁꯤꯇꯤ ꯕꯦꯡꯀꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔꯅꯤ ꯃꯦꯗꯥꯝꯒ ꯑꯔꯖꯦꯟ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯕꯦꯡꯛꯅ ꯃꯦꯗꯥꯝꯕꯨ ꯁꯨꯄꯔ VIP ꯀꯦꯇꯦꯒꯣꯔꯤꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠꯅ ꯑꯃꯨꯛ ꯃꯦꯗꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯅ VIP ꯂꯦꯚꯦꯜꯗ ꯁ꯭ꯄꯣꯟꯁꯔ ꯄꯤꯖꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯦꯗꯥꯝꯒꯤꯗꯃꯛꯇ ꯐ꯭ꯔꯤꯗ ꯀꯥꯔ 2 ꯑꯃꯒꯁꯨ ꯄꯤꯖꯒꯅꯤ ꯂꯣꯏꯅꯅ ꯃꯦꯗꯥꯝꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯞ ꯂꯦꯚꯦꯜꯗ ꯐ꯭ꯂꯦꯠꯁꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯖꯦꯁꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔꯅ ꯃꯦꯗꯥꯝꯒꯤ ꯄꯩꯁꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯐꯝ ꯑꯇꯣꯞꯄꯗ ꯆꯠꯄꯤꯈꯤꯒꯅꯨ ꯍꯥꯏꯔꯨꯕꯗ ꯖꯦꯁꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯕꯦꯡꯛꯇ इंटरेस्ट खरा लापदुगीदमक्तरा मधु ताबदा मैनेजरसु इकाइरदुना नोक्सिनदुना लैरमी मसिदगी जेसीना मधुदा फंगबा इंटरेस्ट खरदुना नखोइदा कयाम कानगदौरिबनो मधु पुन्नमक तोकलो आई हौजी कंपनी अमा लिंखत्कदौरी मधुदा नखोइना सपोर्ट तौदुना थबक अदु तौगे हाइब तारगदी इंटरेस्ट अमदे सैलरी अदुदगी सरुक सामे हेना कानब पीगनी हाइरकपदा मैनेजरना नाहकना हाइरिबदु अखोइ ज्ञान ताब ngamdre फजना हाइबिरो हाइरकपदा जेसीना नुमि हुमनीगी मनुंगदा संघाई स्कॉट फैमिली बु तुमना मुथप्पा पामी नखोइ ngamgdra हाइरकपदा मैनेजर अदु पाखतलदुना पावरफुल ओइबा संघाई फैमिली दबु अखोइना करमना मुगनरुगदबनो हाइरकपदा जेसीना कीरब्रा नखोइ ngammaroi हाइरिब्रा हाइरकलम्बी मतमसिदा मैनेजर अदु वखन खंदुना लैरिङै मतमदा जेसीना था अमदा 1 crore सैलरी पीगे हाइरकपदगी मैनेजर न वादु ताबदा हु कुल्लदुना बोस हाइना कौरदुना थबक अदु अखोइ तौजरगे नुमित हुमनी फालोय निनी द लोइसिनगे हाइना हाइरकलम्बी असोमदना एलेना वखन खलम्मी साइनिंग बॉक्स असि लकी ओइबा कनाना लैब ngamgadौरिबनो करिगुम्बा लैब ngamba मियोय अदुदी अइगी महुत सिलौदुना ताइबंगपान संसार असिदा राज तौदुना निंगथौ ओइना अचुम अरान वयेन हौगदबा ताइबंग मी असिबु कनाबु ओइगदौरिबनो खंदुना लैरम्मी मतमसिदा लिंदासु लकी बॉक्स तगी फंगलकपा डिवान पावर बुक अदुबु फजना औराइबदगी शक्ति सिजिनबा हैरदुना महाकना वखल खल्लदुना हैरकलम्मी मियोयबा अमना मियोयबा अमबु मतु सोले हाइदुना तौनिंगबता तौरिबा पावरफुल ओइबा नखोइगे नथक्ता आइना हौजिक करी तौरकपा ngambage हाइबदु येंगु हाइदुना पावरफुल स्कॉट फैमिली गे मचानुपा रॉकी गे मनाक्ता लाखिरमे असोमदना रॉकी गे मपाना नंग मतम खरदे युमदगी मपान थोक्तना लयु कुदोंग थीबा लाकनी हाइरुबदा मचानुपाना अखोइदबु कनाना करी तौबा ngamgadौरिबनो हाइरदुना ngarang एलेनगी दुकान दा चंगलुबदा कैसु थोइदोकपा तौरक्ते मधु नखोइना पंहाइदा हाइजिनबा अखोइबु कीदनबा तोंगाने हाइदुना मपादा हाइरुबदा मपाना सावरदुना मफम अदुदा अमुंग हना चंगे हाइनसु खनगनु मफम असिगे पावरफुल ओइबा मियोय अमतनसु संग ngamdriba मफमनि हाइरकपदा मचानुपाना मधु नखोइना थेंगनदबगी नसाना नसाबु किहनजबनी अइना ngarang सोइबदगी महाकी दुकान दा चंगलुबा मतमदा थेंग फाउ थेंगलक्ते अइ हौजिक टेक काइदना लैरिबसिदी हाइरकपदा मपाना नंगना खंगदबा खरा लै एलेना मफम असिदा लाकपा मतमदा पावरफुल टेलर फैमिलीना महाकबु मुगनरुबदा नुमिदांग अमदा मखोइगी फैमिलीबु महाकी शक्तिना मई हौरकपदगी मियोय सामे हेना मईना चाक्तुना तुमना मांगहनखिबगी वरी कया अमसु लै नंगना खंगदबगिनी हाइरकपदा
ꯃꯆꯥꯅꯨꯄꯥꯅ ꯃꯁꯤꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯄꯪꯇꯥ ꯇꯥꯕꯒꯤ ꯋꯥꯅꯤ ꯅꯍꯥꯛ ꯎꯍꯧꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯅꯣ ꯏꯝꯄꯣꯁꯤꯕꯜꯅꯤ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗꯒꯤ ꯂꯦꯡꯗꯅ ꯂꯩꯌꯨ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯑꯩꯈꯣꯏꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯔꯤꯉꯩꯗ ꯑꯁꯣꯝꯗꯅ ꯂꯤꯟꯗꯥ ꯑꯗꯨ ꯔꯣꯀꯤꯒꯤ ꯌꯨꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯔꯣꯀꯤ ꯑꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯂꯗꯨꯅ ꯄꯥꯕꯨꯡ ꯅꯪ ꯌꯥꯝꯅ ꯀꯤꯔꯕ ꯃꯥꯜꯂꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯀꯣꯏꯕ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯆꯥꯅꯨꯄꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯗꯅ ꯍꯜꯂꯛꯂꯤꯁꯤꯕꯨ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯑꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯒꯥꯔꯗ ꯑꯗꯨꯅ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤ ꯑꯃ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯈꯨꯗꯤꯡꯃꯛ ꯑꯍꯦꯟꯕ ꯄꯩꯁా ꯄꯤꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯁꯤꯞꯄꯤꯡ ꯄꯥꯋꯔ ꯑꯃꯗꯤ ꯁꯤꯞꯄꯤꯡ ꯀꯝꯄꯅꯤꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥ ꯍꯥꯃꯤꯁꯅ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤꯒꯤ ꯕꯣꯁꯀ ꯎꯅꯗꯕ ꯌꯥꯗꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯁꯦꯝꯂꯨꯁꯣ ꯍꯥꯏꯔꯛꯄꯗ ꯒꯥꯔꯗ ꯑꯗꯨꯅ ꯃꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤꯒꯤ ꯕꯣꯁ ꯑꯗꯨ ꯃꯁꯛ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯄꯗ ꯍꯥꯃꯤꯁ ꯑꯗꯨ ꯃꯊꯥ ꯁꯥꯔꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯃꯥꯁ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯖꯦꯁꯤꯒ ꯎꯅꯗꯨꯅ ꯄꯥꯋꯔꯐꯨꯜ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤꯕꯨ ꯃꯨꯠꯊꯠꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯂꯕ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯖꯦꯁꯤꯗ ꯇꯥꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯤꯞꯄꯤꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯁꯤ ꯄꯨꯂꯞ ꯊꯤꯡꯖꯤꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯁꯤꯞꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯩꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟ ꯑꯍꯨꯝ ꯂꯩ ꯃꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯗ ꯃꯇꯝ ꯆꯥꯗꯅ ꯑꯃꯗꯤ ꯁꯣꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗ 30 ꯀ꯭ꯔꯣꯔ ꯄꯤꯅꯥꯜꯇꯤ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯞꯄꯤꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯁꯤ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤꯒꯤ ꯗꯤꯜꯁ ꯄꯨꯝꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅ꯭ꯌꯨꯁꯇ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯑꯦꯗꯚꯔꯇꯥꯏꯖ ꯍꯥꯞꯈꯤꯕꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯖꯣꯏꯟ ꯇꯧꯔꯛꯂꯒꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯣꯡꯃꯒꯤ 30 ꯀ꯭ꯔꯣꯔ ꯊꯤꯕꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯤ ꯂꯣꯏꯔꯅꯤ ꯍꯥꯏꯔꯛꯄꯗ ꯖꯦꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯄꯔꯦꯁꯟ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯁꯤꯅ ꯕꯣꯁ ꯑꯦꯂꯦꯟꯕꯨ ꯊꯥꯒꯠꯂꯗꯨꯅ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤ ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗු ꯈꯪꯕ ꯇꯥꯔꯦꯗꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯖꯦꯁꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯣꯃꯥꯁ ꯑꯗꯨ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤꯒꯤ ꯄꯥꯔꯠꯅꯔ ꯑꯃꯒꯤ ꯀꯝꯄꯅꯤꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯂꯝꯃꯤ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯆꯪꯂꯛꯄꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯩꯍꯥꯛ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤꯒꯤ GMꯅꯤ ꯅꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯑꯃꯗꯤ ꯏꯂꯤꯒꯦꯟ ꯇꯤꯝꯅꯤ ꯄꯦꯄꯔ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯣ ꯑꯣꯐꯤꯁ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯃꯣ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯍꯥꯃꯤꯁ ꯑꯗꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯗꯨ ꯕꯣꯁ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯍꯥꯃꯤꯁꯅ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯐꯪꯂꯛꯄꯒꯦ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕ꯭ꯔꯥ ꯍꯪꯂꯨꯕꯗ ꯒꯥꯔꯗ ꯑꯗꯨꯅ ꯀꯛꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯠꯀꯤ ꯁꯤꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄꯥꯔꯠꯅꯔ ꯑꯃꯠꯇꯅ
ꯗꯤꯜ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯨ ꯗꯥꯎꯟ ꯆꯠꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯄꯤꯅꯥꯜꯇꯤ ꯂꯥꯛꯂꯦ ꯍꯥꯏꯔꯛꯄꯗ ꯍꯃꯤꯁ ꯑꯗꯨ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯄꯦꯛꯁ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯁ꯭ꯀꯣꯠ ꯐꯦꯃꯤꯂꯤꯗ ꯑꯇꯝꯅꯅ ꯁꯤꯡꯅꯔꯤꯕꯁꯤ ꯍꯥꯏꯔꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯑꯗꯨ ꯑꯦꯂꯦꯟꯅ ꯎꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯟꯅ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯋꯥꯌꯦꯜ ꯍꯧꯒꯗꯕ ꯁꯥꯏꯅꯤꯡ ꯕꯣꯛꯁ ꯑꯁꯤꯗꯤ ꯀꯅꯥꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯂꯛꯀꯤ ꯕꯣꯛꯁꯇ ꯐꯥꯎꯈꯤꯕ ꯔꯣꯜꯁ ꯔꯣꯏ ꯀꯥꯔ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯊꯥꯖꯔꯝꯗꯦ꯫ 10,000 ꯄꯤꯕ ꯂꯛꯀꯤ ꯕꯣꯛꯁ ꯑꯃꯅ ꯔꯣꯜꯁ ꯔꯣꯏ ꯀꯥꯔ ꯀꯔꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯥꯎꯈꯤꯕ ꯀꯥꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯣꯝ ꯃꯤꯁꯇꯔ ꯗꯦꯕꯤꯠ ꯑꯣꯏꯔꯕ꯭ꯔꯥ ꯍꯪꯂꯛꯄꯗ ꯗꯦꯕꯤꯠꯅꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯨꯕꯗꯒꯤ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ, ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯄꯦꯄꯔ ꯑꯁꯤꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯏꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯗ꯭ꯔꯥꯏꯚꯔꯅ ꯉꯁꯤꯗꯒꯤ ꯀꯥꯔ ꯑꯁꯤ ꯁꯥꯔ ꯗꯦꯕꯤꯠꯀꯤ ꯑꯣꯏꯔꯕꯅꯤ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥ ꯑꯃ 24 ꯑꯋꯥꯔ ꯑꯩꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯇꯁꯦꯡꯅ ꯀꯥꯔ ꯑꯁꯤ lupa kaya pige haiduna hangkhirami. Driver nasu masi top modelni 16 crore piba gari ni hairakpada debit adu 16 crore hairaduna ngakchana duna lairami. Driver na amuk karigumba gari asi tha asigi manungda pamdaba taragadi return tawbagi khudong chabasu laigani hairaklami. Madu tabada David na wakal ama khalami. Aina lising tara piba lucky box ama laibada car ama phanglabanina premium box adu amuk laiba taragadi masidagi henba phangbasu yai khalladuna car asi amuk yonthoktuna lairage haiduna khalami. Adubu nong nini dangdi car asi thauduna nungai thokige adugi matungda yonthoklage haiduna mahaki driver da aibu hana college ta thadaramu hairakhirami. Masidagi gari adu tongduna wakhan nungaina college ta laklami. Asomdana mahaki college ta nungtigi mangoda karim kathainaba mamanaba sing aduna nupi amabu laknaduna karamba class ke satrano class sangadabagi saru aigi lupa lakh ani piba bite asida oina koirusidana amukta phau tongbasu phangamkhiroi nangidi yamna laibak phabani haiduna karim kathainaduna nupi macha amabu laknaduna lairingai matamda makhoi nakanda 16 crore piba car adu thaujilakududa ngaknaduna yengduna laikhirami. Masidagi nupa aduna aikoigi college tabu asigumba Rolls Royce car asibu kanagi oiriba jano sonduna lairingai matamda gari adugi driver adu kumtharaktuna David na tongliba maningi thong adu ba hangdoktuna David ku kumthalaklami. Matamduda makhoisu kanano haiduna cheptha duna munna yengduna lairami. David oirambaduda kanagi gari no mana tungduna laglibasi khanduna lairami. Masidagi David nasu mahaki mamanaba singda mangonda karien narakibagum mahak nasu kariem kathaina duna kamdauge nungairi bro haina haidaklami. Masidagi mamanaba sing adusu noksin naraduna car asibu nakoigi yumgi kara hanglaklami. David nasu aikoigi yumgi car di natte adubu car asi aigini hairakpada wadu tabada mamanaba sing adu ngakhirami. David na amuk karim naraduna nangi bite asi lupa lakh ani haiba natro aigina 16 crore David ki wadu tabada mamanaba sing adu ikairaduna nonthaduna laikhirami. David chu makhoigi mataududa
पैसिल्लमगा चटखिरमी मसिदगी डेविडना मफम अदुदगी थोरक्तुना महाकी निंगबा थुंगबदुदा हराव मनख्रदुना सुओंगदुना लैखिरमी मखा ताबदी मथंगी एपिसोड 3 दा अमुक मियेंग तामिनसी ngasiगी oinadi matang asida loisinjage loina channel asibu subscribe tawdaba yauragadi subscribe tawsinbiramo channel asibu support tawbibu oina masina maram oiraga makha tana video semba matamda aingondasu thauna ama oinanabagi damakta karigumba drama asida wahi watada asoiba ahenba award pa yauragasu apangbani khanduna ngakpinaba haiduna amuka hanna ikoknona kurumduna haijari masi hairaga mayamdagi kainanaba kurumjari